Ngarang ayuk TENGNOUPAL DISTRICKI Machi Police Station na konba Saibol khunga naknana leiba Leithao KUKI khunda KUKI militant SINGNA yamna tamthina HATKHRABA MEETEI tara humdoigi THAWAI YAODRABA HAKCHANGSING ngarang numidang JENIMSKI morgta puraktuna postmortem pangthokre asiba HAKCHANGSINGi mafam kayada maru oina maimit amadi ngaksamda yamna tamthina otnaibagi khudam uba fangkhi LEITHAODA tara humdoigi masak maming khangba ngamkhre imung manung singna loina saktakre makhoi adudi kumbi salam konjin part 2 dagi ningthauzam tomba chahi kunmari apokpa LEITHAODA and Shyam MEETEI Torbung Bazar mamangdagi Thingom Rocky Singh chahi kunmanga apokpa TH tomba kakmayai mayai lekai dagi maisnam sanajawba chahi kunithoi apokpa M Shyam Kumar Khurai Puthiba lekai dagi Moirangthem Kingson chahi kunthra mapan apokpa LEITHAODA M Kingkong Sagolban Nepra Menjor lekai dagi Oinam Loken chahi nifumdoi apokpa LEITHAODA O Shyam Kishore Wangbal Lamboi Thong dagi Mayengbam Roshan chahi kunmanga apokpa M Thoiba Sagolban Nepra Menjor mamang lekai dagi Konjengbam Medabanta chahi nifutaret apokpa LEITHAODA KB Molchandra Andro Torongthel dagi Fanzobam Noren chahi tarataret apokpa PH Dharmachandra Andro Torongthel dagi Chingakham MEETEI alias Roshan chahi tarataret apokpa CH Surchandra Kakching Turel Wangma Ningthau Pareng dagi Saugaijam Krishnakanta chahi kun apokpa S Surchan Sabungkho Khunau Awang lekai dagi Chongtham Chingu alias Lamdai Nganba chahi kun humdoi apokpa CH Manihar Sekmaijin Khoibum Makha lekai dagi Lashram Arun apokpa L Ibohal amasung Irengban Laikol dagi Mayengbam Malemngan bini ngapigani Malemngan bani JENIMSKI morgta LEITHAODA Singgi imung manunggi miyoi sing laktuna pullakhi THAWAI YAODRABA HAKCHANGSING magi imung manung singna tonga na Aroiba Mathou Mangam Pangthoknabagi mahutta Androgi mafam amada Punna Aroiba Mathou Mangam Pangthoknaba miyamna warep lawkhre Masigidamak Andro Torongthel da khungi authority na lausangam ama makhaigi lam pire hairi JENIMSKI morgta postmortem loiraba matungda THAWAI YAODRABA HAKCHANGSING amamamta oina gari tara humdoida tonga na haplaga Andro tamna miyamna puduna chatnaba thaurang tawkhi ngarang numidang Manipur Police ki team amana THAWAI YAODRABA HAKCHANGSING adu JENIMSKI morg tamna purakpada lambi mapanda miyamna candle paiduna pareng leplaga lei chaiduna ikai khumnaba utkhe LEITHAODA Singgi manungda relief camp taleiba miyoi kharasu yauri Torbung Bazar mamangdagi Thingom Rocky gi machal nupina North East Window News sahai ngarang sikhiba sing asi KUKI militant singna ambush tawrakpada sikhiba natte makoibu pharaga yamna tamthina otnairaba matungda hatkibani haikhi loinana mabung hatkibagi damak laman khumgani hainasu Rocky gi machal nupina thamoi sokna phongdokhi Tamo khani ima thadoki khoi do hujing blood cancer na ma blood cancer patient ne ba hawpu mi ta hum du jo khoi tamo khani do akhuma da khirmaga ima lan chatlu gi haraga dum mayam gi pa me khoi tamo su mayam gi pa me do khoi ai kape khalle ado leba ki ne mayam gi ne ai kem khan re akhoi tamo gi laman de so en singbati ai laman singba yaw gi ne man moina chumna lan chapa khoi tamo do no mai kap na raga le gi da na te ba moina PHARAGA PUBIRAGA OPIBANEBA MAMAI MAMITU LOINA KAUSANBIRAGA LOI KOPHOEBA AI YENGAMDEBA DASA CHAUBUSUNE MOI ADUM PULLE NAHANGAIDI MOIGI CHAK THINBA CHATPANE AINA ADUGA NGASIDI MOIGI ASIBA HAKCHANG PURA CHATPADO KAMAINA YUMDA ASIBA HAKCHANG PUDOINO AKHOI MANA HOSPITAL TUM LEHORE HAGOLAPA THOREN TAMODI HANGAKANDA AINA KAI KHUMDOINOBA AI KHUMBA NGAMOIBA AI WAREBA ASI TAMODA AI KHUMBA NGAMOIBA HOI mayamgine kathopado game kaide aduga lehoriba ibung iba miyamna akhoi tamoi legidriba ibung miyamgi laman khumgadam ne aisu khumba yaw khani bongoi miyamgi laman khum yaw mara tananda desan mama khana guni aya mane mama mama sakar mama phone to sinjak tamni tamona tholo pula kota ke ai mala kota rakte ba mama ngasi lehoriba na iya mama deba कोई वैसे इमु मनुना याना लगा गवर्नमेंट थबा पीरगे पैसा पीरगे ला अदु पीरगे आगे लोसन गिबा तारगा दी माय मागी मरनाय वजना
ngasi nogi na sa sini hayeng ai sa sini hayeng amagi sa sini akoi gi generation je meitei heba purup se pumu putkane ba ado itadi akoi apun ma tan oiraga akoi gi generation je mutta na bagi damakta akoi na kari thabak pai khatkani habdo apun oina khaminaraga amato oina sa sena handagi akoi na mayam je pulle hare government je shanti hare leire adu ngasi boktadi shanti gi aying su phangde apun bagi miyeng su phangdarieba ado itadi akoi siba loi lora kan pulak toiraba aji taram do de hen ba kaya sirakide akoi hai ngamdri ado itadi amuhana masigi makata abi siduna bi damta akoi me apun loina aji imu manungi mi puno loi topiro mai bagi sain tawbiro soi toro matung ja akoi se mayangi akoi gi apun bagi manipur pun bagi organization habdi luk khudi mo loi pulni ko seida kana age mo leite akoi seida meitei dangi sunate habdi jati puru kunha mari tari basi apun bagi waripna akoi gi warip borga thamase tamuina jena khale Santi lere ai bawai hai biragano ai ki isa sibagi de ai kapparoi Mangam Mathou na leiba kaya sakrabane ai ki isa khaktane iram tam che amukta kanbio tabio saragarna Santi lere hai biragano ko ai ki isa solong jaroi mayam na katung le ai ni magi kana traba body na kay dong no ai ngonda ai pamde ai isa ne ai isa na mai pakikat kiba do ay amarawi mamay sukat kani isa kita mata ay sukat pa kami inay pa kita mata sargara na magtatabio santi lay ay bigano santi lay ay bigano peace lay ay bigano kaday de no peace sarga ang tabio ang Mathou tabio